Good morning. Asigi card ki message haipetang yeng minarasi ko card se dum lokho thame card number 1 2 and 3 ko id 1 khan gera 2 khan gera natraga 3 khan gera ko adu sidna card ki lere card ise loira matung da ai kaino maga share tor ke ko adi lucky wallpaper hai tare ko lucky wallpaper nangi date of birth ki matung ina hai tare ga som gi date of birth ki matung ina tarakpa lucky wallpaper do hai tare ko adumaga haidi karam batham gadagi aduga matha adugi wallpaper do thambagi mobile tani ko haise wallpaper do thambagi magi kana bana karino haibodo ko adu haipetanga share tor ke aham bada si card se ani miners ko card number 1 ko improving health haina lai ko aham base ko haidi isha na bana tragi munung da na ba khopa leraga di haidi na ba do thuna phaba so orsen ko haidi thuna phau sida haidi improve oirakani haibani ko adu number 2 ko number 2 da if you believe nangna thazaragadi nangna khalliba poto haidi du chumme ko haidi if you believe nangna hajur se khalliba keno man thabak oiro natraga mi gi matang do oiro natraga thabak ki matang do oiro nangna thazari do adu do chummena akoina nai lobirase ko aduga number 3 sina trust se su थाजबियो नंगना हजि तौगेना खलिबा पोतो दको हाइदि सेदा हाइतार हाइदि आइ नंगना हजि लौदोरिबा डिसिजन ओइरो मोइरो को हाइदि ngasi नुमिता अदु दो ट्रस्ट तौबियो को फजना अदुगा सिसिना हाइदि कार्ड की मेसेज लेरे को कार्ड की मेसेज लेरा मतुंग दा अखोइगी कैनो आइना ngasa हाइबदो डेट ऑफ बर्थ हाइना हाइबदो को डेट ऑफ बर्थ से कैनो 1 हाइर से को 1 हाइदि तांग अमदा पोकपा अदुगा ngसाigi नंबर अनि गुम्बा ओइरागा सुको ममांगदा आइना कैनो मा सेमगिबदो डेट ऑफ बर्थ स्क्विड कैनो लेमक कैनो टॉक्शन बदो लोइना ऐड टॉक्सलरगा हाइदि सिंगल नंबर अमा खतंग ताहन बदो हाइ तारे को सपोज 1 से तागे हारगा दि तांग अमा बुदि लेना को 1 से तागे हारगा दि तांग 10 से सु 1 ताइना को सपोज 1 प्लस साइना 0 ओइरागा दि अदो सी से हाइदि से 1 प्लस 0 से अदुम अखोइना 1 हैना लाआनिना को असिदा 1 अमा लेरे अदुगा अमना तांग 19 से सु 10 ताइना को टेंशनरा का 10 तारागदि 10 दो अमु 19 से सिदा 10 तारे 10 से अमुका हाइदि अमुका ए तोरगा दिसु 1 ताइगा सुमाइन तोरगा हाइ तारे को 1 ताबा 2 ताबा केनो ताबा सपोज तांग तरुक ने हारसे बा तांग तरुक ओइ तारगदि 24 से को 24 से मरीगा अनिगा ऐड तोरगदि तांग तरुक ताइना को अदुमा लेरे अदुगा तांग 15 से सु हायर को सिसु तरुक उदम तारने बे डेट 6 ता पोपा मी अदुमाइना हाइ तारे को अलुसमाइना फोटो पियो आइगी डेट तो ईयर नतबिदा आइगी तांग दो खतंग हाइ तारे को आइगी तारीख तो आइना पोकपगी तारीख तो अदो ख्वाइ फर्स्ट ता नैनागदब से अहामगी नंबर 1 से को नंबर 1 दा पोकपा मी ngegi हाइ तारे को नंबर 1 दा पोकपा मी ngegi करम वॉलपेपर थमगदा गे हाइ मतम जिदा को नुमित थोलकपगी सनराइज से सनसेट नते को अकोइन अयुक की नुमित थोलकपगी इमेज गुम्बा हाइ तारे को पिक्चर गुम्बा अदुदो नंगी केनो दा थंबियो को अदुदुना हाइदि नंगोंदा अफबा नंगोंदा हाइदि लोइमक अट्रैक्ट तौर को ओइगदबदो हाइदि थबा इंखांगी ओइरो पैसांग शागी ओइरो मम लोइना मंग नंगोंदा अट्रैक्ट तौर अक्वाइ फर्स्ट की से कइनो हाइ मतमदा खोइना सनराइज को डिस्क्रिप्शन दा मागी केनो दा हापके को हाइदि पिक्चर की लिंक तो आई फेसबुक ता शेयर तौर के अदो फेसबुक ता येंबियो डिस्क्रिप्शन दा मागी आई हाना अपलोड तौर मतुंग दा अदु मतुंग दा हापके को सिदा अदुगा नंबर 2 को तांग अनि दा पोकपा ngai ni ko si ja date ni ko si ja 1 2 ai ni khaidoi sha si su date 2 da popa mi ngai gi ko date 2 da popa mi ngai gi na full moon se ko tha se ko gi punima gi tha phajaba gumba leina ko adum bodo thambiyo ko aduga amana kai to ge da angobo se lo ko angobo se monday gumba se angobo khara set piyo ko haidi si sina haidi nongon da amoen aphaba product po egani ko tang ahum mai na ha se ko tang ahum sina yellow flowers gumba hai tare ko yellow flowers को हाइदि लई हंगपान गुम्बा केनो तौबियो अदुगा लई हंगपान खतंगी वाना तबितो को ड्रेस तसु ngaire को ड्रेस तसु येलो सेलो अदुगा अखोइगी चंदोन दगा सुलेनो को हाइदि अखोइगी किशोरी का अमा लैबदो हाइदि चंदोन थिनबा मतम दा कोइ नुपी का हाइदि अखोइगी अंगौबदा नतबा खिता हंगपान चंगम लैबदो अदुगी चंदोन जो थिनबिरसु याय को अदुगा सना गुम्बा द सुंगाइरे ज्वेलरी द सुंगाइरे नुंग गुम्बा थिनबा मतम हंगपान गुम्बा थिनबिबा अदुदोना एक्स्ट्रा लक हाइ तारे को नंगोन द को हाइदि अमोयना लकी ओइनि बसी जे तौबिरगदि को सिसिना नंबर 3 की ओइग्रेने को येलो मचू की फ्लावर्स को मथम नंबर 4 सिना को लाइट ब्लू मचू की को लाइट ब्लू की स्काई गुम्बा हाइ तारे को लाइट ब्लू की स्काई हाइ रगे अतिया गुम्बा से को हाइदि ब्लू मचू याम फजबा गुम्बा लेनो को अदुम्बा थंबियो सिदा को
ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯝꯕꯔ 4ꯗ ꯄꯣꯛꯄ ꯃꯤꯉꯩꯁꯦ ꯃꯔꯤ ꯇꯥꯒꯟꯕ ꯃꯤꯉꯩꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯤ ꯇꯥꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯇꯥꯡ 18ꯁꯨ ꯃꯔꯤ ꯇꯥꯏꯀꯣ 18ꯁꯨ ꯃꯔꯤ ꯇꯥꯏ ꯍꯥꯏꯔꯒꯗꯤ 7ꯗꯨꯒ 1ꯗꯨꯒ ꯑꯦꯗ ꯇꯧꯔꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏ ꯅꯠꯇꯦ 7 ꯁꯣꯏꯔꯦꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨ ꯃꯔꯤ ꯇꯥꯕ ꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯃꯔꯤꯁꯦ ꯇꯥꯡ 4 ꯑꯃꯗꯤ ꯃꯔꯤ ꯇꯥꯔꯦ ꯑꯗꯨꯒ 22ꯁꯨ ꯃꯔꯤ ꯇꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯍꯣꯠꯄ ꯃꯇꯝꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯠꯇꯣ ꯍꯣꯠꯇꯣ ꯆꯞ ꯆꯥꯅ ꯇꯥꯔꯛꯑꯅꯤꯀꯣ ꯃꯔꯤ ꯇꯥꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯤꯗ ꯇꯥꯕ ꯃꯤꯁꯦ ꯈꯤꯇꯪ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯑꯣꯏꯗꯕ ꯃꯤ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯥꯏꯠ ꯕ꯭ꯂꯨꯁꯦ ꯍꯥꯏꯗꯤ ꯅꯪꯅ ꯗꯦꯂꯤꯒꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯦꯗ ꯇꯧꯔꯒꯗꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯅ ꯊꯣꯛꯂꯛꯀꯅꯤꯀꯣ ꯂꯥꯏꯠ ꯕ꯭ꯂꯨ ꯑꯦꯗ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯅ ꯐꯤꯔꯣꯟꯒꯨꯝꯕ ꯁꯦꯠꯄꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯟꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯅ ꯗꯦꯠ 4ꯒꯤ ꯂꯩꯈ꯭ꯔꯦꯀꯣ ꯗꯦꯠ 5ꯒꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯗꯦꯠ 5ꯁꯤꯅ ꯀꯔꯤꯅꯣ ꯀꯔꯝꯕ ꯊꯝꯃꯒ ꯌꯥꯒꯗꯦ ꯋꯥꯁꯦ ꯋꯥ ꯄꯥꯝꯕꯤꯗꯨꯅꯤꯀꯣ ꯍꯥꯏꯁꯦ ꯕꯦꯝꯕꯨꯗꯣ ꯕꯦꯝꯕꯨ ꯄ꯭ꯂꯥꯟ ꯀꯣ ꯕꯦꯝꯕꯨ ꯄ꯭ꯂꯥꯟꯒꯨꯝꯕ ꯊꯝꯕꯤꯌꯣꯀꯣ ꯃꯥꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯀꯣ ꯅꯝꯕꯔ 5ꯁꯤꯁꯨ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒ ꯐꯪꯕ ꯃꯤ ꯑꯣꯏꯌꯦꯀꯣ ꯑꯗꯨ ꯁ꯭ꯇꯦꯕꯜꯗꯤ ꯑꯣꯏꯌꯣ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯗꯤ 4ꯗꯒꯤ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯐꯩꯌꯦ ꯃꯥꯅ ꯑꯃꯨꯛ 4ꯁꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯃꯤ ꯑꯣꯏꯕꯗꯣꯀꯣ ꯑꯗꯣ 5ꯁꯤꯅ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯒꯁꯨ ꯍꯥꯏꯗꯤ ꯀꯣꯟꯅꯗꯤ ꯑꯗꯨꯝ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯐꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯃꯆꯨꯒꯨꯝꯕ ꯈꯔ ꯁꯤꯖꯤꯟꯅꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯦꯝꯕꯨ ꯄ꯭ꯂꯥꯟꯠꯁꯦ ꯁꯪꯉꯤꯅꯀꯣ ꯑꯗꯣ ꯌꯨꯝꯖꯀꯩꯁꯥ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤ ꯑꯁꯪꯕ ꯁꯦꯠꯄꯤꯌꯣ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯑꯁꯪ ꯑꯃꯥꯟꯒꯨꯝꯕ ꯂꯩꯅꯀꯣ ꯑꯁꯪ ꯑꯃꯥꯟ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯨꯝꯕꯁꯨ ꯄꯤꯖꯧ ꯃꯅꯥ ꯃꯁꯤꯡꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯨꯝꯕ ꯍꯥꯏꯗꯤ ꯗꯣꯅꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯅꯝꯕꯔ 5ꯒꯤ ꯍꯥꯏꯔ ꯗꯦꯠ 5ꯒꯤ ꯂꯩꯔꯦꯀꯣ ꯗꯦꯠ 6ꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯗꯦꯠ 6ꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗ ꯀꯔꯝꯕ ꯊꯝꯒꯗꯒꯦ ꯍꯥꯏꯅ ꯄꯩꯁꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯒꯤ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯊꯝꯃꯣ ꯍꯥꯏꯗꯤ ꯀꯔꯦꯟꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯔꯦꯟꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯒꯣꯜ ꯀꯣꯏꯟꯁꯀꯨꯝꯕꯒ ꯀꯩꯅꯣ ꯇꯧ ꯌꯥꯎꯋꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤꯗ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯤꯉꯩꯗꯤ ꯀꯔꯦꯟꯁꯤꯒꯨꯝꯕ ꯊꯝꯃꯣ ꯈꯣꯠꯂꯣ ꯍꯥꯏꯁꯦ ꯒꯣꯜ ꯀꯣꯏꯟꯒꯨꯝꯕ ꯑꯗꯨꯝꯕ ꯑꯗꯒꯤ ꯄꯩꯁꯥꯒꯤ ꯕꯟꯗꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯀꯣ ꯑꯗꯨꯒꯤ ꯄꯤꯛꯆꯔ ꯊꯝꯃꯣꯀꯣ ꯇꯥꯡ 6ꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯌꯥꯝꯅ ꯀꯦꯕ ꯃꯨꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯅ ꯑꯣꯏꯌꯦ ꯑꯗꯨꯗꯣ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯀꯦꯅꯤꯡꯉꯤꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯀꯦꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ 마ꯒꯤꯅ ꯊꯝꯒꯗꯕꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯗꯨꯝ ꯈꯤꯇꯪꯅꯦ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅꯁꯨ ꯂꯩꯅꯤꯡꯉꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦꯀꯣ ꯍꯥꯏꯗꯤ 6 ꯇꯥꯕ ꯃꯤꯉꯩꯒꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯅꯦꯅꯥ ꯇꯥꯅ ꯂꯩꯅꯤꯡꯕ ꯃꯤꯁꯨ ꯑꯣꯏꯌꯦꯀꯣ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯨꯝ ꯏꯁꯥꯗꯁꯨ ꯈꯤꯇꯪ ꯌꯥꯝꯅꯃꯑꯣꯡ ꯇꯥꯅ ꯂꯩꯌꯨꯀꯣ ꯑꯗꯣ ꯇꯥꯡ 8ꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯇꯥꯡ 8ꯁꯤꯅꯀꯣ ꯇꯥꯡ 8ꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯗꯤꯚꯥꯏꯟ ꯅꯝꯕꯔꯅ ꯍꯥꯏꯀꯣ ꯗꯤꯚꯥꯏꯟ ꯅꯝꯕꯔ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯂꯛꯀꯤ ꯑꯣꯏꯕ ꯀꯥꯡꯕꯨꯗꯣ ꯑꯣꯏꯌꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯁꯤꯗ ꯂꯛꯀꯤ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯣ ꯃꯤꯅꯗꯤ ꯌꯥꯝ ላꯏꯅ ꯑꯃꯈꯛ ꯍꯥꯏꯗꯤ ꯃꯤꯔꯥꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣꯝꯃ ꯌꯥꯝ ꯂꯥꯏꯅ ꯆꯤꯠꯀꯨꯝꯕ ꯇꯧꯕꯤꯕ ꯑꯣꯏꯕꯗꯣ ꯅꯣꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗꯒꯤ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯕꯨꯙꯁꯦ ꯕꯨꯙꯒꯤ ꯄꯤꯛꯆꯔꯁꯦꯀꯣ ꯕꯨꯙꯁꯦ ꯕ꯭ꯂꯦꯁꯤꯡ ꯑꯣꯏꯒꯦꯔꯥ ꯂꯥꯐꯤꯡ ꯕꯨꯙ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯂꯤꯞꯄꯤꯡ ꯕꯨꯙ ꯑꯣꯏꯒꯦꯔꯥ ꯍꯥꯏꯗꯤ ꯕꯨꯙꯒꯤ ꯄꯤꯛꯆꯔꯁꯦ ꯊꯝꯕꯤꯌꯣ ꯅꯪꯒꯤ ꯋꯥꯜꯄꯦꯄꯔꯗꯀꯣ ꯑꯗꯨꯒ ꯅꯝꯕꯔ 8 ꯀꯣ ꯅꯝꯕꯔ 8ꯁꯤꯅ ꯍꯅꯨꯃꯥꯟꯒꯤ ꯄꯤꯛꯆꯔꯒꯨꯝꯕ ꯇꯥꯡ 9 ꯇꯥꯕ ꯉꯩꯁꯤꯗꯀꯣ ꯇꯥꯡ 9 ꯇꯥꯕꯁꯦ ꯀꯩꯅꯣꯁꯨ 18ꯁꯨ 9 ꯇꯥꯏꯅꯀꯣ 18 ꯑꯗꯒꯤ ꯑꯇꯩꯗꯤ 9 ꯇꯥꯕꯁꯦ ꯑꯇꯩꯗꯤ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ 9 ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯍꯣꯠꯄꯤꯔꯣꯀꯣ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯊꯤꯕꯗꯩ ꯈꯟꯕ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯇꯥꯡ 9 ꯇꯥꯕ ꯉꯩ ꯍꯥꯏꯇꯥꯔꯦ 2 ꯑꯦꯗ ꯇꯧꯔꯒ 9 ꯇꯥꯕ ꯉꯩꯗꯀꯣ ꯑꯗꯣ ꯁꯤꯗ ꯍꯅꯨꯃꯥꯟ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯍꯅꯨꯃꯥꯟ ꯄꯤꯛꯆꯔꯒꯨꯝꯕ ꯊꯝꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇꯀꯣ ꯍꯥꯏꯗꯤ ꯑꯃꯨꯕꯒꯨꯝꯕ ꯈꯔ ꯁꯦꯠꯂꯣꯀꯣ ꯑꯃꯨꯕ ꯁꯦꯠꯂꯣ ꯑꯃꯨꯕ ꯆꯥꯎꯋꯣ ꯍꯥꯏꯗꯤ ꯁꯒꯣꯜꯂꯥꯏꯒꯨꯝꯕ ꯆꯥꯎꯀꯣ ꯑꯗꯒꯤ ꯑꯃꯨꯕꯒꯨꯝꯕ ꯗꯣꯅꯦꯠꯁꯨ ꯇꯧꯋꯣ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯍꯥꯏꯗꯤ ꯗꯣꯅꯦꯠ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯀꯩꯅꯣꯝ ꯄꯤꯅꯤꯡꯕ ꯃꯇꯝꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯍꯋꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦꯀꯣ ꯁꯤꯒꯨꯝꯕꯁꯦ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯍꯥꯏꯗꯤ 9 ꯇꯥꯕ ꯉꯩꯁꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯕꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯥꯏꯗꯤ ꯍꯟꯊꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯍꯟꯊꯅꯕ ꯀꯣꯛꯈꯤꯅꯕ ꯈꯣꯠꯈꯤꯅꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯕꯒꯨꯝꯕ ꯃꯤꯉꯣꯟꯗ ꯄꯤꯕꯤꯕꯁꯦ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯗꯣ ꯁꯤ ꯇꯧꯕꯤꯕ ꯇꯥꯡ 9 ꯀꯣ ꯇꯥꯡ 9ꯁꯤꯅ ꯑꯉꯥꯡꯕ ꯃꯆꯨ ꯈꯔ ꯁꯦꯠꯄꯤꯌꯨꯀꯣ ꯑꯉꯥꯡꯕ ꯃꯆꯨꯒꯨꯝꯕ ꯈꯔ ꯁꯦꯠꯄꯤꯌꯨ ꯑꯉꯥꯡꯕꯒꯤ ꯂꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ
red roses kumba ko haidi nangi wallpaper da thamo mapan ta ba ngai jina ai gi su mapan ne do ai red roses kumba thame ko ai gi wallpaper da ko aduga haidi moi se amana smai to ko haidi oida ba ya da ba oida ba मीना ओइदा पादबा हाइदि केनो तबदा टॉलरेट तौदबा मीदो ओयको अदुगा होय अमना हाइदि आइना चुम्मे आइना फैएना खल्लगा चटकनबदो ओयको होय आई सामोजु हाइदि मरमरदा तवे दम आइना तवहिना चुम्मी को होयना नाइन खनबदो हाइ तारेको अदुदो सम काइंड ऑफ हाइदि कैनोने नेगेटिव पॉइंट्स ने को इसाना दुम खंगजेको हाइदि आइना द चुम्मे हाइबदो कैसु आइना चुमदबसु दुम यारमगनि मरक मरक तो को अदु इसागी ओनदि दुम हाइदि कॉन्फिडेंट लेबा हाइ तारेको आइना तवइसिना चुम्मेना खनबदो आई सामोजु दुम खल्लेको दु नाइ हाइसे हाइदि सिदा हाइ तारे हाइदि सिदा आइना खल्लेसे खितंग लालंबसु याइको हाइदि आई पुंसि अदुम आइना चुम्मेदा हाइबा याबा नतेनाको अदो सिदा लेरे तांग अमदगिना तांग मापन हाइदि होटपदो दुम नंबर अमा से नत्र हाइदि नंबर दो अनि ताहलोइदमनिको अनि थोलको मतंदा अनि दो अमुका ऐड तौरगा सिगी नंबर सिंगल नंबर से ताहनगदबको अदो सिदा लेरे ngasi वीडियो से थैंक यू